ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯆꯦꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯇꯣꯜꯂ ꯇꯥꯔꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯊꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯆꯦ ꯇꯣꯝꯕꯤ, ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯡꯕꯤꯌꯨꯕ." "ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ?" "ꯂꯥꯝꯗꯦꯗ ꯏꯆꯦ, ꯑꯩꯅ ꯆꯥꯅꯕ ꯆꯥꯛ ꯅꯠꯆꯗꯤꯌꯦ." "ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯥꯅꯕ ꯆꯥꯛ?" "ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯁꯦ꯫ ꯑꯩꯅ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯄ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯋꯥꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯍꯧꯏ꯫ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛꯇ ꯄꯤꯖꯔꯨꯒꯦ ꯇꯧꯕꯅꯤ." "ꯑꯣ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯊꯣꯏꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯕ ꯑꯁꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯦꯅ ꯆꯥꯛꯇꯣ ꯊꯨꯅ ꯊꯣꯡꯂꯒꯦꯀꯣ." "ꯏꯆꯦ, ꯑꯩꯁꯨ ꯌꯥꯎꯁꯤꯜꯂꯒꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯛꯀꯦ." "ꯍꯣꯏ ꯍꯣꯏ, ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯍꯦꯛꯃꯜꯂꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯄꯥ ꯅꯤꯡꯊꯧꯅꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯈꯛ ꯌꯥꯗꯕꯅꯤꯀꯣ꯫ ꯃꯍꯥꯛ ꯑꯃꯨꯛ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯂꯛꯂꯕꯗꯤ ꯋꯥ ꯑꯃꯨꯛ ꯊꯣꯛꯂꯔꯅꯤ." "ꯌꯥꯅꯤꯗ ꯏꯆꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯉꯥꯡꯅꯒꯦ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯂꯥꯏꯔꯕ ꯑꯉꯥꯡ ꯈꯔꯗ ꯃꯈꯣꯏꯅ ꯁꯦꯠꯅ ꯏꯟꯅꯕ ꯐꯤ ꯈꯔ ꯄꯤꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯉꯥꯡꯕꯗꯣ ꯑꯩ ꯀꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ?" "ꯏꯆꯦ, ꯃꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯄꯪꯂꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯟꯊꯨꯝ ꯑꯁꯤꯇꯕꯨ ꯃꯤꯇꯥꯏ ꯃꯍꯥꯛꯀꯤ ꯄꯨꯀꯩ ꯂꯩꯒꯩꯗꯒꯤ ꯐꯧ ꯃꯔꯨ ꯑꯃꯇꯪ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯊꯣꯛꯄꯗ ꯍꯦꯛꯇ ꯃꯁꯣꯡ ꯐꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯦ ꯃꯍꯥꯛꯅ ꯄꯪꯕꯒꯤꯅꯤ꯫ ꯑꯄꯪꯕ ꯃꯤꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯥꯎꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟꯊꯨꯝ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯇꯨꯝꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯑꯩꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯀꯌꯥ ꯂꯥꯛꯁꯅꯨ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯁꯅꯨ, ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯍꯟꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯕꯦꯝꯃ ꯇꯣꯝꯕꯤ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯃꯩꯒ ꯍꯧꯒꯠꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯑꯔꯦꯝꯕꯗ ꯀꯔꯤꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯥ?" ꯇꯣꯝꯕꯤꯅ ꯇꯞꯅ ꯈꯨꯝꯖꯩ, "ꯏꯅꯤꯡꯊꯧ, ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯊꯣꯡꯅꯕ ꯊꯧꯔꯥꯡꯖꯕꯅꯤ." "ꯑꯦ, ꯀꯔꯤꯒꯤ? ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯤꯕ? ꯅꯠꯇꯦ, ꯀꯅꯥꯅ ꯆꯥꯅꯅꯕꯅꯣ?" ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯅ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝ ꯑꯩꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕꯅꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯍꯧꯗ꯭ꯔꯕ꯭ꯔꯣ?" "ꯆꯥꯍꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕ?" "ꯄꯟꯊꯧ, ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯄꯤꯖꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." ꯅꯤꯡꯊꯧ ꯈꯥꯕ ꯍꯟꯗꯛꯃꯨꯛ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨ ꯍꯦꯟꯅ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯍꯩ, ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯈꯛ ꯇꯧꯔꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯕꯁꯤꯕꯣ?" "ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯏꯔꯕꯒꯦ?" "ꯀꯥꯏ, ꯌꯥꯝ ꯀꯥꯏ꯫ ꯆꯦꯡ ꯃꯔꯨ ꯑꯃꯒꯤ ꯃꯃꯜꯁꯤ ꯅꯪꯅ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯦꯡ ꯃꯔꯨ ꯑꯃ ꯈꯨꯗꯣꯜ ꯇꯝꯊꯣꯛꯂꯨꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯌꯨꯅꯦ? ꯄꯤꯕꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯂꯔꯣꯏ, ꯑꯗꯨꯃꯛ ꯂꯦꯝꯅ ꯃꯥꯡꯂꯒꯗꯕꯅꯤ ꯈꯪꯉꯨ." ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯗꯤ ꯅꯣꯛꯊꯣꯔꯛꯏ꯫
ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯪꯁꯤ ꯅꯤꯡꯊꯧꯅꯤꯀꯣ, ꯑꯗꯨꯁꯨ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ꯫ ꯄꯥꯕꯨꯡꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯈ꯭ꯔꯕꯗꯤ ꯄꯥꯕꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯅꯤ? ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯆꯦꯡ ꯃꯔꯨ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯆꯦꯡ ꯃꯔꯨ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ ꯈꯥꯎꯖꯥꯎꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯕꯅꯤ꯫ ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯅꯥꯗꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯥꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯥꯏꯍꯧꯏ, ꯂꯪꯍꯦꯛꯃꯨꯛ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯁꯦ ꯐꯅ ꯁꯤꯡꯕꯩ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯅ ꯄꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯪꯕꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯁꯤꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯅꯕ ꯋꯥꯕꯁꯦ ꯑꯄꯪꯕ, ꯃꯕꯨꯛ ꯐꯠꯇꯕꯁꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯃꯍꯥꯛ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯄꯥꯕꯨꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯆꯨꯝꯊꯣꯛꯈꯤꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯏꯆꯦ ꯇꯧꯒꯦ, ꯀꯨꯏꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯈꯥꯕꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯑꯉꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯍꯥꯏ, ꯑꯉꯝꯕ ꯈꯣꯏ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯁꯨ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯛꯂꯒꯦ꯫ ꯑꯉꯝꯕꯗꯨꯅ ꯍꯥꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯣꯏꯅꯔꯛꯄꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯀꯥꯎꯔꯣꯏꯗ, ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯨꯗꯨꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯟꯗꯨꯅ ꯁꯥꯟꯅꯁꯤ꯫ ꯅꯤꯡꯊꯧ ꯈꯥꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯗ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯗꯤ ꯑꯔꯦꯝꯕꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯁꯦꯜ ꯍꯨꯟꯅꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯂꯦꯝꯅ ꯃꯥꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕꯗꯤ ꯂꯩꯇꯦ꯫ ꯑꯉꯝꯕ ꯑꯗꯨꯅ, ꯑꯗꯨꯗꯤ ꯐꯔꯦ ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ꯫ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯆꯦ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏ, ꯕꯦꯝꯃ, ꯅꯪꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯦ, ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯔꯤꯒꯤ? ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ? ꯃꯗꯨ ꯄꯨꯝꯕꯗꯨꯗꯤ ꯏꯄꯥꯒꯤ ꯃꯔꯜ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯟꯈꯩꯗꯒꯤ ꯑꯩꯅ ꯈꯖꯤꯛ ꯍꯦꯛ ꯁꯣꯛꯇꯨꯅ ꯂꯥꯏꯔꯕ ꯃꯈꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯔꯦꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯗꯦ ꯃꯍꯥꯛꯅ꯫ ꯏꯆꯦ, ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯔꯝꯗꯒꯤ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯅ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂꯦ, ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏ꯫ ꯀꯠꯊꯣꯛꯄ ꯑꯁꯤꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯃꯒꯨꯜꯅꯤꯀꯣ꯫ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯆꯦ꯫ ꯑꯩꯒꯤ ꯄꯥꯎꯖꯦꯜꯗꯤ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯣꯜꯂꯕ ꯇꯤꯡꯊꯧ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯀꯧꯕ ꯃꯤ ꯑꯃꯇ ꯂꯩꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯁꯤꯡꯅꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩꯅ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯄꯥꯡꯕ ꯉꯝꯈꯤꯒꯗ꯭ꯔꯅꯦ? ꯋꯥꯗꯧꯔꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ꯫ ꯐꯔꯦ, ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯄꯥꯡꯂꯝꯂꯒꯦ꯫ ꯏꯄꯥꯒꯤ ꯋꯥꯈꯜꯕꯨꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯦꯝꯃ, ꯅꯪꯗꯤ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ꯫ ꯏꯆꯦ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯍꯧꯋꯦ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯑꯩꯅ ꯊꯝꯍꯧꯔꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯕꯦꯝꯃ?
Iche, Bikiani Baiba. Hoi, Leori Makoi. Laoje, Ekoyani, Amuk Minarusi. Asi haidna Makoi anidu, Chatlami, Tombina. Sida, Sigika Silhubani. Kadugi Tungadu Hangduk Makoi ani Changi. Raskumari Tambal Sanana, Kadugi Manungda, Mayang Ikangkang Leba, Mamacha Anina, Leram Libadu Ure, Raskumari Tambal Sanana, Makoi Bayeng Dunahai. Oh, Kayada Pibam Son Urabano. Inama Hina Kausake, Inama Bu, Kari Lakbano. Nupi Eduna Kumle. Raskumari, Chinbala Sida, Kari Sutarak Tribunuminase, Dumit Humni Surida. Aram Koramuni Isa Asiatre. Big Libi Isa Asiso. Mama ay awaba sida saruk yarere. Isa no pi asina. Mabuk lamle. Jana piyo tatana haidwa lere. Isa bo karisu pisa bangamtre. Hina ibema. Nangna karigumba karata oirabasu pisa biyo ba. Raskumari Tambal Sana. Matamoy yamna nauba misak amani. Nupi adugi wapam aduda magi matamoy adu. Tasona tinbagum tokle. Inama. Ay lady basidi, karigi inamana wagani. Inamagi aram kaurangba tubu, ay nasoit na kokangani. Asi haidu na maseto bibu yengdu na makatai. Iche, isi na sana bakara mapamasida, karto nang tupubiro, mama masase, yamna lamla male. Hui bima, ay purake. Asi haidu na tombi mapalda tokre, Raskumari Tambal Sanana. Inamagi isa natana, kana lady bagi. Ibema, aigini haibada, isa pisat asinatana, kanasu leitre. Hingnabu hotnabada, migi taba ingkang kaya masurambani, atubu, subano mangamsilate. Aina kananatu laikiba numit adudage huna, ima isa anise, jara kaya hin pauraki, ngasi pauba, si bangamda, wahana hinglakli. Inama, parese, hana waba kaya manang lamatarabasu, hausikti, ay layrabasidi. Si, kari sukalugano. Ay na karino, tabak nga mapirake. Madubusuto na oy na layro. Hausikidi, jana bakarase, hanap na sabi ko. Ibema, nang di, miyok misan pabini. Nang mupuksil sa obidi, malimsin matungba sida, anisu na layramlan. Ibema, mapuk kuding na, apabata oyo ko. Tombi changlay, makuta parak liba, chakpuka madubu, makada tami, adugahay. Jack Purakle, sida layrese, karasa tokbiro. Raskumari Tambal Sanana. Inama, Jack lami haibadaine, si, hawba hawtaba, masisabiro. Nupi adu, mahaki maitong na taramba, awaba kayage mami adu, karama kay mangki bagum tawrami. Mami na chagluk adu da yingli, hekta sasin bading amlamde, matin adu kuti yotli, Raskumari na. Inama, chabiro, si, siloy na sabiyo. Nupi adu, makut adu na bukam adu singsindu na chaksay. Bigli ba masa nupi adu busu sak inbi. Mama macha nina, harang na saksaba adu bu uraga, Raskumari Tambal Sana, magi matamoy adu di penzeri, momonok tu ni yengzeri. Asum na puksil saubi Raskumari Tambal Sana na matampum na magta, lahir ba miyoy singi mating mupang tu na layrakli. Adubu, mahang na tawri ba tabak kutimag asibu, mapaning taw na di sukya magyaramdi, ning taw kaba na wakal da kalli. Aigi amatu puksabi, isa nupi na tawribasibu karino. Mahak na, aigi irali tung kaya mamanghalare. Larba miyoy singda, mahak na minung siutu na, ariambata, lantong manghali. Mahak kitawrang si, aran bani. Makata na sumna tawrabadi, hena. Aigi pukailan gayase, maying tarakani. Pare, aigi isa nupi ase, hausikti, sawa mapung supare. Aduna, apaba, senzaw paiba nupamada, mahak po, luhong tokbikhrage, masina, asum makhong tang soyduna oygani. Asum na wakal kaladuna, mahaki nupi dahay. Layma, nasa nupi asi, luhong tokbikrasi. Masida layma na. Karino, haibiriwa pamadubo, isa asi, angang yam na oyri ko. Hay, nang nakhangdaba, wayam na layri. Kariwa, karibuno, ay nakhangdaba, wamayam na layri haibiribasibo. Nasa nupi asina puksil sauribani, migi mateng panglibani haiduna, aigi layzariba, pukay laygay asidagi, lautok tuna, mingon na pitok libasi, kaya diyamle. O, adugi oire.
ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯒꯤꯁꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯆꯗꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯣꯜꯂ ꯇꯥꯔꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯦ? ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯊꯨꯅ ꯂꯨꯍꯣꯡꯈꯤꯁꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯌꯨ, ꯌꯥꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯍꯣ, ꯉꯝꯖꯔꯣꯏ ꯑꯩ ꯉꯝꯖꯔꯣꯏꯀꯣ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯒ ꯅꯆꯥꯅꯨꯄꯤꯗ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ, ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯍꯟꯒꯗꯧꯔꯤꯗ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯈꯥꯕꯅ ꯆꯤꯡꯗ ꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ 4-5ꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯏꯗꯥꯏꯔꯦꯝꯁꯥ, ꯈꯣꯡꯂꯩ ꯊꯨꯔꯣꯏ, ꯉꯁꯤꯗꯤ ꯆꯤꯡ ꯑꯁꯤꯃ ꯄꯨꯝꯅꯩ ꯅꯩꯈꯥꯏꯗꯨꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒꯗꯕꯅꯤ꯫ ꯌꯥꯔꯧꯁꯥ ꯐꯥꯒꯗꯕꯅꯤꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯈꯥꯕ ꯊꯥꯡ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯁꯣꯝꯗ ꯆꯠꯂꯨ, ꯑꯩꯅ ꯁꯣꯝꯗ ꯆꯠꯀꯦ꯫ ꯑꯗꯨꯒ ꯁꯥ ꯊꯤꯁꯤ꯫ ꯁꯥ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯁꯥꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯈꯣꯡꯂꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯁꯨ ꯃꯈꯨꯠꯇ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯌꯥꯔꯧꯁꯥꯕꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦꯁꯦ꯫ ꯆꯤꯡꯊꯛ ꯑꯁꯤꯗ ꯈꯔꯒ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯁꯥ ꯉꯥꯕꯨ ꯌꯥꯝꯅ ꯍꯥꯠꯄ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯈꯔ ꯃꯈꯩ ꯀꯥꯈꯠꯂꯕꯗ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯁꯣꯔ ꯁꯣꯔ ꯇꯧꯔꯛꯄꯒꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯥꯒꯤ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯁꯥ ꯑꯃ ꯂꯩꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯄꯥ ꯇꯝꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯂꯝꯑꯣꯛ ꯑꯃꯈꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯝꯑꯣꯛ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯈꯥꯕ ꯁꯥ ꯑꯗꯨꯗ ꯃꯤꯠꯌꯦꯡꯅꯗꯨꯅ ꯇꯥꯟꯅꯕꯗꯨꯗ ꯆꯤꯡꯊꯛ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯂꯨꯈꯥꯗ ꯊꯔꯣ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯅꯥꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯅꯤꯡꯊꯧꯈꯥꯕꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯨꯕꯨ ꯁꯣꯝꯗ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯁꯣꯝꯗꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯁꯨ ꯎꯗꯦ꯫ ꯃꯥꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯇꯥꯎ ꯈ꯭ꯋꯥꯏ, ꯑꯩꯗꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯄꯣꯊꯥꯕꯒ ꯂꯥꯏꯔꯤ, ꯏꯅꯤꯡꯊꯧꯗꯣ ꯍꯥꯟꯅ ꯐꯪꯅꯕ ꯊꯤꯗꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯇꯣ? ꯍꯣꯡꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯍꯦꯛ ꯂꯩꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯂꯛꯇꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯝꯁꯅꯤ, ꯀꯥꯟꯅꯗꯦ, ꯅꯣꯏꯁꯨ ꯐꯝꯃꯨ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯗ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕꯁꯤꯗ ꯀꯔꯤꯒꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜꯕꯨ ꯑꯃꯨꯛ ꯂꯤꯕꯅꯣ? ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯐꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯐꯝꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯟꯗꯦ ꯋꯥꯅꯤ꯫ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯤ, ꯄꯨꯔꯥ ꯃꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯆꯦꯡ ꯃꯔꯨ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯗꯨꯗꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯤꯕ꯫ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯣ ꯍꯦꯛ ꯆꯨꯝꯃꯤ꯫ ꯇꯧꯖꯁꯅꯨ, ꯃꯥꯒꯤ ꯊꯣꯛꯄ꯫ ꯁꯥ ꯇꯥꯟꯕ ꯆꯪꯈ꯭ꯔꯤꯕꯁꯦ ꯁꯥꯅ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯄꯨꯔꯝꯂꯗꯤ ꯐꯗꯧꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯐꯅꯤ, ꯑꯗꯨꯕꯨ ꯏꯇꯥꯎꯈꯣꯏ, ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯁꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩꯀꯣ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯒ ꯁꯨꯛꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗꯦ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯌꯥꯝ ꯐꯩꯗ ꯃꯍꯥꯛꯇꯤ, ꯑꯐꯕꯗ ꯑꯣꯏꯁꯅꯨ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯅꯨꯄꯤ, ꯉꯁꯤꯗꯤ ꯆꯤꯡ ꯑꯁꯦ ꯃꯤꯒ ꯏꯔꯩ ꯂꯩꯇꯕ ꯃꯥꯜꯂꯤ, ꯃꯈꯣꯜ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯣ, ꯆꯤꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯅꯗ꯭ꯔꯕꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯈꯥꯕꯅ ꯆꯤꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯊꯝꯈ꯭ꯔꯦꯀꯣ꯫ ꯐꯠꯇꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯦ꯫
ꯂꯥꯏꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯁꯤꯡꯕꯨ ꯌꯥꯟꯗꯨꯅ ꯌꯣꯜꯂꯒ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯌꯣꯜꯂꯒ ꯍꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯊꯤꯡꯖꯤꯟꯕꯤꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯋꯥꯔꯕꯅꯣ ꯌꯦꯡꯉꯣ ꯍꯥꯟꯅꯗꯤ ꯆꯤꯡ ꯑꯁꯤꯗ ꯃꯤ ꯃꯌꯥꯝꯅ ꯌꯣꯝꯕꯅꯤ ꯀꯅꯥꯅ ꯁꯤꯡꯕꯨ ꯆꯟꯕ ꯌꯥꯎ ꯃꯅꯥ ꯃꯁꯤꯡꯕꯨ ꯍꯦꯛꯄ ꯌꯥꯎ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯏꯇꯥꯛ ꯇꯥꯛꯂꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯅꯨꯄꯥ ꯅꯪ ꯑꯩꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦꯀꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯈꯜꯂꯒ ꯍꯤꯡꯈꯤꯒꯗꯕꯅꯤ ꯅꯤꯡꯊꯧꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯥꯏꯀꯣ ꯍꯣꯏ ꯐꯔꯦꯁꯦ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯄꯗ ꯂꯣꯛꯆꯞ ꯃꯈꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ ꯅꯨꯄꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯇꯨ ꯂꯣꯛꯈꯥ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯅꯨꯄꯥꯗꯨꯁꯨ ꯃꯃꯤꯠꯅ ꯌꯦꯡꯉꯤ ꯃꯁꯤꯗꯤ ꯃꯤꯅꯤꯅꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯅꯨꯄꯤ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ ꯃꯗꯨ ꯃꯥꯟꯗꯦꯗ ꯃꯥꯒꯤꯁꯤ ꯆꯤꯡꯊꯛꯇꯒꯤ ꯎꯟꯊꯔꯛꯄ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯅ ꯃꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯏ ꯑꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯒꯦ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯗꯅ ꯅꯨꯄꯥ ꯀꯔꯝ ꯇꯧꯒꯅꯤ ꯃꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯦ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯥꯒꯤꯁꯦ ꯆꯤꯡꯊꯛꯇꯒꯤ ꯐꯅ ꯁꯥꯡꯅ ꯑꯣꯟꯊꯔꯛꯂ ꯃꯥꯜꯂꯦ ꯅꯨꯄꯤ ꯌꯨꯝ ꯐꯥꯎꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤ ꯌꯨꯝꯗ ꯐꯖꯅ ꯌꯦꯡꯁꯤ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯃꯁꯥꯁꯦ ꯀꯔꯤꯁꯨ ꯂꯦꯡꯗꯦ ꯃꯤꯍꯨ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯩ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯤꯍꯨꯜ ꯑꯗු ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯃꯤꯍꯨꯜ ꯐꯥꯎꯕꯗꯤ ꯂꯩꯔꯤ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯁꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯊꯨꯅ ꯑꯃꯨꯛꯇ ꯌꯨꯝꯗ ꯍꯥꯟꯅ ꯄꯨꯁꯤ ꯀꯔꯝꯅ ꯄꯨꯒꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯗꯅ ꯃꯍꯥꯛꯇꯤ ꯂꯩꯔꯒ ꯁꯤ ꯑꯩꯒꯤ ꯅꯪꯒꯜꯁꯤꯗ ꯄꯨꯒꯦ ꯑꯗꯨꯒ ꯄꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯥꯕꯕꯨ ꯃꯅꯪꯒꯟꯅ ꯄꯣꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯝꯃꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤꯅ ꯇꯧꯕꯤꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯋꯥꯐꯝꯅ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡꯕꯨ ꯃꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯄꯥꯡꯂꯤ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅ ꯅꯤꯡꯊꯧ ꯈꯥꯕꯕꯨ ꯃꯌꯨꯝꯗ ꯂꯥꯏꯀꯠꯅꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔꯗ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯄꯥꯎ ꯊꯥꯔꯝꯃꯤ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯈꯥꯕꯕු ꯗꯣꯂꯥꯏꯗ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯗꯅꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕ ꯋꯥꯈꯜ ꯇꯥꯗꯅ ꯍꯤꯞꯂꯤ ꯂꯩꯃ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯄꯥꯒꯤ ꯊꯧꯒꯜ ꯇꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯈꯥꯕ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯅꯤꯡꯂꯨꯗꯦꯀꯣ ꯂꯩꯃꯅ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯁꯥꯕꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯤꯈꯝꯅꯔꯝꯈꯤꯕꯁꯨ ꯌꯥꯏꯀꯣ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯕꯨꯅꯣ ꯂꯥꯏꯔꯕ ꯃꯈꯣꯏꯕꯨꯅꯤ ꯂꯥꯏꯔꯕ ꯃꯈꯣꯏꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯛꯄꯅꯤ ꯅꯪꯅꯗꯤ ꯂꯥꯏꯔꯕ ꯃꯈꯣꯏꯕꯨ ꯅꯣꯡꯃꯗ ꯅꯨꯡꯁꯤꯈꯤꯗꯦ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯊꯕꯛ ꯇꯧꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯈꯤ ꯅꯤꯡꯊꯧ ꯈꯥꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯗꯨ ꯃꯌꯥꯏ ꯆꯝꯊꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯌꯥꯟꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯈꯣꯏꯕꯨ ꯄꯥꯕꯨꯡꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯊꯤꯡꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯃꯈꯣꯏꯅ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯂꯝꯒꯅꯤ ꯄꯥꯕꯨꯡꯅ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯃꯅ ꯑꯃꯨꯛ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯂꯥꯏꯔꯕꯁꯨ ꯃꯤꯅꯤ ꯊꯥꯡꯃꯩ ꯄꯥꯜꯂꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯅꯤ ꯅꯤꯡꯊꯧ ꯈꯥꯕ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯣ ꯑꯩꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯈꯤ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤ ꯅꯪꯅ ꯅꯤꯡꯂꯤ ꯄꯨꯀꯩ ꯂꯦꯡꯒꯩꯗ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯆꯣꯟꯅ ꯂꯩꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨꯅꯤ ꯏꯁꯥꯕꯤ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯅ
ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯁꯅꯥ ꯂꯨꯄꯥꯅ ꯆꯤꯡꯗꯨꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯁꯤꯟꯕꯗꯤ ꯃꯤꯅꯨꯡꯁꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯑꯣꯂꯥꯡ ꯊꯥꯒꯤ ꯇꯨꯡꯃꯩꯗ ꯁꯥꯠꯄ ꯂꯩꯔꯥꯡ ꯃꯥꯂꯤꯀꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯅꯤ꯫ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯊꯃꯣꯏ ꯑꯃꯗ ꯀꯩꯗꯧꯅꯨꯡꯗ ꯑꯃꯛ ꯋꯥꯈꯜ ꯈꯟꯕ ꯂꯩꯔꯣꯏ, ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯂꯩꯔꯣꯏ꯫ ꯃꯤꯅꯨꯡꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯂꯥꯟꯈ꯭ꯔꯦ꯫ ꯏꯄꯥ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯄꯥꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯏꯔꯕ ꯃꯤꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯕ ꯏꯄꯥꯅ ꯍꯥꯟꯅ ꯈꯪꯍꯧꯔꯨꯗ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯂꯥꯏꯔꯕ ꯁꯤꯟꯃꯤꯗꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯈꯤꯕ, ꯁꯥꯕꯤꯈꯤꯕ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅꯗꯤ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤ꯫ ꯏꯄꯥꯒꯤ ꯊꯝꯕꯥꯜ, ꯑꯩꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯏꯄꯥ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯆꯩꯅꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯦ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯌꯣꯛꯈꯠꯂꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯂꯩꯃ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯊꯃꯣꯏꯗ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯖꯩ, ꯑꯁꯦꯡꯕ ꯂꯥꯏꯕꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯔꯥ ꯗꯂꯥꯟ, ꯄꯨꯀꯩ ꯂꯦꯡꯒꯩ ꯆꯣꯜꯂꯕ ꯃꯔꯛꯇ ꯊꯤꯒꯗꯕ ꯅꯠꯇꯦ꯫ ꯇꯣꯜꯂ ꯇꯥꯔꯕ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ, ꯁꯤꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯊꯤꯒꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯐꯪꯒꯅꯤ꯫ ꯂꯥꯏꯔꯕꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯈꯥꯕꯁꯨ ꯅꯥꯕ ꯄꯨꯡꯐ ꯐꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤꯅ ꯑꯩꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯄꯤꯖꯔꯒꯦ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯅꯝꯕꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯐꯅ ꯌꯥꯝꯃꯤ ꯃꯤꯁꯤꯡꯗꯨ꯫ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯕ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯈꯝ ꯃꯄꯥ ꯈꯨꯗꯤꯡꯗ ꯃꯤ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯁꯤ꯫ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯕ ꯐꯪꯖꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯥꯗ ꯆꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯠꯄ ꯆꯥꯛ ꯌꯦꯜꯂꯤ꯫ ꯂꯩꯃꯒ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯒ ꯏꯟꯁꯥꯡ ꯑꯋꯥꯠꯄ ꯌꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧꯈꯥꯕꯅ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯏꯔꯕ ꯃꯔꯨ ꯐꯨꯛꯇꯣꯛꯀꯅꯤ, ꯅꯨꯡꯉꯥꯏꯕꯒꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯤꯡꯊꯧꯈꯥꯕ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯁꯨꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯁꯅꯥꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯦ꯫ ꯏꯄꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯦ ꯂꯩꯕꯥꯛ ꯃꯆꯥꯁꯥ, ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯊꯝꯂꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫